European matam amagi Soviet Union ngasigi Russia hairiba country asibu counter tawnabagidamakta NATO haiba military alliance ama semliba asiga manaba mong amakakta modern gi oiba matam asida Asia gi NATO ni haina su khangnariba QUAT hairiba organization asidagi India hairiba country asibu replace tawduna Philippines mahut sinjillagani haiba gi oiba wafam amakak yamna kana nainarakli US President Donald Trump ki oiba Asia gi oiba khongset asigi matamda hauzik Philippines hairiba country asida USA Australia, Japan, amasung Philippines hairiba country marisigi oiba maroiba luchingbasingi oiba high level meeting amakak pangtokre. Philippines da pangtokriba mifam adugi oiba mong amasung hairiba mifam aduda khanakiba wafamsing aduna maram oiduna USA gi oine Indo-Pacific hairiba policy asigi oiba yamna maru oiba QUAT hairiba organization asida India hairiba country asibu Philippines mahut senjin khigadawrabra haiba gi oiba wang asi malem asigi mafam kiyamda leiriba experts singi maiki yamna kana hangnarakli. QUAT hairiba organization asi ngasigi oina leiriba malem asigi geopolitics asida mapangal yamna kankhalatliba China hairiba country asigi maikeirigi ulagliba aggression amasung masigi yumlona duna leiriba mafam kayasing asida lakba yaba tension maru oina Indo-Pacific haiduna fongdokliba mafam asida malem asigi oina leiriba trade ki oiba lambi asida apan ayat piraktanabagi damakta USA, India, Australia, amasung Japan hairiba country asina punsinduna China gi oiba aggression asi thengnanabagi damakta semkibani hairiba khongthang asina maram oiduna QUAT hairiba organization asi Europe ta matam amagi USSR ngasigi no Russia asibu content tawnabagi damakta NATO haiba alliance ama leiriba asiga manaba mong amakakta China bu content tawnabagi damakta sembanina Asia gi oiba NATO amani haiba fawba adabak phongdoknai QUAT hairiba organization asi maru oiba role asi USA hairiba country asigi maikeirigi lawduna paikhatba organization ama oibana US gi oiba interest asi hek hantakibaga masi oiba value asi adabak hantai Mamangda leiramba USA gi Democrat ki oiba Joe Biden gi lengak aduna leiringai gi oiba matamda QUAT hairiba organization asi gi oiba value asi tapna mangtharaktuna masi gi oiba mathau asi thoidokna uba fangkide aduba handa ikudringai da US President Donald Trump na amuk oirakpada QUAT hairiba organization asi revive tawnabagi damakti yamna kan honarakhi US ta Trump administration laklaba matungda QUAT revive tawnabagi damakto honarakpa khongthangsing adu yenglaba matungda Indo-Pacific ki oina leiriba policy asi mathau khara tawraklagadra haiba ki oiba hom asi hangnakibani tawbatabu handaki chahigi July fawgi thada yamna kanna honaramlaba matungda masigi makha tarakpadadi Europe lomda onsin khibanara natragana West Asia romda onsin khibanara QUAT amasung Indo-Pacific ki oiba wafam asisu yamna hantaraklibani QUAT hairiba organization asida US amasung leiriba atopa country sing asidagi interest yamna hankibagi oiba khwaidagi yamna malchawba maru oiba maram asi US ki maikeirigi India hairiba country asi Asia gi oinadi adumak mapangal kanba aduga China ga su thengnaba yagadaba nuclear port leiraba country ama oibanina India hairiba country asigi khuthangda China asibu content tawnabagi damakti yamna kana honabani adubu India hairiba country asigi maikeirigi su karigumba India na madugi oiba lambi aduda changsiluba taragadi yumthangnabanina India amasung China hairiba country ani asi suksoi soidana lan thokani US oigera Australia oigera Japan hairiba country sing asina lamna mateng pangakadabani mangjabadi India hairiba country asina lanfom amada leiba taragadi adumak mangjagani haiba wafam asina maram oiduna QUAT hairiba organization asi military gi oiba alliance ama CMC haibada adamak yadaduna lakibani US amasung India hairiba country ani sigi oiba in China da yengleba miyeng amasung leiriba interest asi manaraktabana maram oiduna US na India dagi pamliba pandam adu yawrakloi haibagi oiba wakhalon aduna maram oiduna QUAT hairiba organization asida USA gi maikeiri India da thamlamba asa asi tapna hantarakibani Madugi matungda malem asigi oiba anauba global conflict kaya ama lakre maduda su nattana mata madugi oina leira malenga adusu anauba ama hongduna US ki oiba policy da yamna chawba ongba khara uba fangkre hairiba kayasing asi leiroba matungda hauzik US President Donald Trump ki oiba Asia gi khongset asi hek lakhibaga mafam swaisi gi oina leiriba Indo-Pacific ki oiba wafam asin hauna na khanaba haurakle masida yamna chawba development ama oina Philippines hairiba South Asian gi oiba country asida USA Japan Australia amasung Philippines gi oiba maru oiba lojingba singi oiba security gi meeting amakak pangthokre pangthokliba meeting asi mamangda US India Japan amasung Australia hairiba country mari sigi oiba security gi oiba maru oiba lojingba singna pangthokliba meeting aduga chap manai tawbatabu handaki asida khenariba asina India gi mohta Philippines hairiba country asida oina khanaba amasung India gi mohta Philippines gi oiba lojingba sing asigi oina khanaba asini USA gi handakta nauna ming onthokraba Department of War gi maikeiri gi maru oiba role lawduna sinkiba mifam asida QUAT ki oina matam amada leiramba policy aduga
ꯀ꯭ꯋꯥꯠꯀꯤ ꯃꯥꯏꯀꯩꯒꯤ ꯇꯧꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯊꯧꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯎꯔꯤ ꯃꯗꯨꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯍꯟꯒꯗꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯠꯀꯤ ꯑꯣꯏꯕ USAꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯟꯅꯈꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯤꯄꯤꯟ USA ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯋꯥꯔꯁꯤꯞꯁꯤꯡ ꯑꯁꯤ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯂꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯀ꯭ꯋꯥꯠ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯁꯦꯝꯂꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀ꯭ꯋꯥꯠ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯀꯟꯇ꯭ꯔꯤ ꯃꯔꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯃꯤꯡ ꯊꯣꯟꯖꯗꯕ ꯇꯥꯔꯒꯁꯨ ꯀ꯭ꯋꯥꯠꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀ꯭ꯋꯥꯠꯀꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯏꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯊꯩꯗꯣꯛꯇꯨꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯎꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯐꯤꯂꯤꯄꯤꯟꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯗꯨꯅ ꯀ꯭ꯋꯥꯠꯇꯒꯤ ꯏꯟꯗꯤꯌꯥ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤꯂꯤꯄꯤꯟ ꯍꯥꯞꯆꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯛꯂꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯋꯥꯠ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥ ꯂꯧꯊꯣꯛꯇꯨꯅ ꯐꯤꯂꯤꯄꯤꯟ ꯍꯥꯞꯆꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯃꯛꯇꯤ ꯂꯧꯈꯠꯂꯛꯀꯗꯕ ꯃꯥꯟꯗꯦ ꯐꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯇꯧ ꯍꯥꯏꯕ ꯌꯥꯖꯗꯕ ꯇꯥꯔꯒꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯏꯟꯊꯣꯛꯈꯤꯕ ꯂꯥꯞꯊꯣꯛꯍꯟꯕ ꯁꯥꯎꯅꯕꯁꯤ ꯌꯥꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ USA ꯖꯄꯥꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯗꯨꯅ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯒꯤ ꯃꯍꯨꯠꯇ ꯐꯤꯂꯤꯄꯤꯟꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨꯁꯨ ꯐꯪꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ ꯃꯃꯤꯡ ꯊꯣꯟꯗꯅ ꯑꯗꯨꯃꯛ ꯊꯕꯛ ꯇꯧꯕꯤꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯗꯨꯅ ꯀ꯭ꯋꯥꯠ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯁꯦꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯍꯟꯗꯅ ꯑꯗꯨꯃꯛ ꯊꯝꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ Venezuela ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯂꯥꯟꯖꯥꯎ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ Venezuela ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯆꯠꯊꯗꯨꯅ US ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯂꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯈꯔꯒ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯒꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯗꯨꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯤ ꯃꯔꯝ ꯑꯗꯨꯅ Venezuela ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯥꯟꯖꯥꯎ ꯑꯃꯕꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ Venezuela ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯄꯨꯡ ꯈꯔꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯤꯕꯅꯤ ꯇꯁꯦꯡꯅ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯐ꯭ꯔꯤꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ Venezuela ꯀꯟꯕ ꯂꯥꯛꯂꯤꯕ ꯋꯦꯒꯅꯔꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯄꯪꯁꯣꯛꯇ ꯁꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯊꯣꯛꯄꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ ꯔꯨꯜ ꯀꯌా ꯑꯃ ꯂꯩꯒꯅꯤ ꯃꯗꯨꯁꯨ ꯌꯦꯡꯗꯨꯅ ꯆꯠꯀꯗꯕꯅꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯍꯦꯟꯖꯤꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯀꯥꯏꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯨꯄꯔ ꯄꯥꯋꯔ ꯅꯦꯁꯟꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯑꯗꯨꯃꯛ ꯊꯝꯕ ꯑꯁꯤꯅ USAꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕꯅꯤ ꯑꯅꯤꯁꯨꯕꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯑꯁꯤꯅ ꯉꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛ ꯁꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯍꯦꯛ ꯁꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯂꯛꯂꯣꯏꯗꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯉꯝꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯑꯣꯚꯔꯁꯤꯁꯇ ꯂꯩꯔꯤꯕ USAꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯍꯦꯛꯇ USꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯚꯔꯁꯤꯁꯇ ꯂꯩꯔꯤꯕ ꯑꯇꯣꯞꯄ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ USAꯒꯤ ꯃꯊꯛꯇ ꯀꯅꯥꯃꯠꯇꯅ ꯑꯣꯟꯈꯠꯇꯨꯅ ꯗꯥꯏꯔꯦꯛꯂꯤ ꯁꯤꯡꯅꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ
ꯀꯔꯤꯒꯨꯝꯕ ꯌꯨ ꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯅꯕꯨ ꯍꯦꯛ ꯁꯣꯟꯊꯔꯛꯂꯕ CIA ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨ ꯑꯦꯁꯀꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯁꯤꯜꯂꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛ ꯋꯥꯔ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯃꯤꯂꯤꯇꯔꯤ ꯀꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯥꯁꯤꯅꯦꯁꯟꯒꯤ ꯑꯣꯏꯕ ꯑꯦꯇꯦꯝꯁꯤꯡ ꯑꯁꯤꯗ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯤꯕ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯎꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗꯤ ꯔꯁꯤꯌꯥꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯇꯣꯞꯄ ꯀꯟꯐ꯭ꯂꯤꯛꯁꯤꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯁꯤꯜꯂꯛꯄ ꯃꯇꯦꯡꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯗꯣꯃꯤꯅꯦꯟꯁ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛꯅꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯒ ꯗꯥꯏꯔꯦꯛꯂꯤ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ